Petitioner Anina High Court Fongdorpa Wafamda, Manipur da Charang Naba Tokhaliba, Mathau Masakangdaba, Maha Regiment ki personal sing matakta kudakta action lokat hanbiu, Todok Asina, identity crisis Tokhale, Amasung, Manipur da rule of law collapse Tokhale have a Wafam Siniosa, Wafam Sigi Matang da Kari, Wafam Taminiosa, Fondoki. Ahanamakta notice window television ki ayuki news analysis meng tapi punamuku ikona kurumzari. Manipur se usi amna uncertainty over maika iguri makte yeng bada phibam yamna taraktawa situation ama leirei basi phana kuire henna kanselak pasi khoi yam sange Manipur da leiba mai crisis contradictions idea of Manipur ki contradictions ma khangen henselak pasi ki May 23 May 3 2023 ki irang sigi matung dagi di am ka hena complex ocean khare makhal am thole handa ki Shiroi Lily festival si amna Manipur government na amna advertise tawdana asa tawdana Manipur ki new hope ama haitare ko maside da kano tawdana khoi DC na kari na man masida governor na mayam masatpiu kopiu full proof security pini koni adu tawbada tawbana mamang da su discussion da ai adum haijabani Shiroi li sat pagiri ya adu thaka bada set patre sadmai sela sakadra adu gi protection du law sakadra kamai tawbada na masi haiba adu gi apprehension na people da lei adu masi kamai tawbada no haiba du sat tawbugi di phayena dum haido same thing adu gi kano do phenomenon do adum thole ebo ko nga hobunu mita regiment na Goltabi ke no shide da Manipur thabi aro MST da du na tan tha dan num sel hairi se koine maike ani de yeng ba yai ko khoi sentiment emotion gi wafam na ta or maike ani yeng ba yai amana intentionally tawribra Manipur sida Government of India gi instruction makha da sanging amoina Manipur gi labor people gi policy yengi bra moi gi respondents kamai tawri moi gi response kamai tawri haidana madugi pulse ama yengi bra haibagi changeng amoina chathaba ma or na tagai samna masi ngake obirang ama tholok tanana ba temporary and kano en Manipur si nga khubjalaga saibuk cha ko sum yaulbagi bap tai samna haibra haiba se ani se adubu Manipur gi people da di Manipur muthalaga salu haibasi di kanamta na compromise to yagadaba adugumba situation ama na tebuko moina phanyamna good intention da ngake oba temporary problem du solve tawna ba khanbaga tawba oiram bataraga su Manipur haibasi moina khangdreba Manipur what is Manipur haibasi su khangdana India na Manipur se India gi part amoina adumak leire ko haidi Manipur haibasi kamaino rokpano aduga masi India asi kamai semakpano Bharat Barsha sina karino Hindustan sina karino gaibasi amu redefine torokpagi issue ma matang ama lakadawreba ko Manipur se yamna luriba pot amani yamna masi I taraga masi gi itihasi yamna sangraba puari amaneba asigi lariba historical nation nama semapu build torpa haibase masi hata tarai na masi gi idea se compromise to ya ga pot na tebo ko adreida sukhang na sibai karana ta sai Manipur muthaluga hairaga adu Manipur gi mayam he tumina illaga sakada na tebo Manipur se India gi part oi do bani adu toroi do bani bhat ki manu dia oi do bani haidana thawai mayam katna lan horiba ning tam state amu oi gadam ning tam leba oi gadam ni han oi ram mi adu tawena contradiction si am song le phama mane sidai da khang da wi da hekta khoi government pairabani akhoi du tawrabani da tawrabani noi nga ki sai ji sida thoi bi irang se kashu lei ta ba khoi gi isam ba faltu maltu gi irang moina tit tawraga ko kanglu masen amani hana bani khona bani ga haiba pot rona kan da min tawragan du da photo pu budi lan ga ne bu ko masi yam sati ba historical impact yaw pot amani maram asina Government of India na Manipur si yeng matam da masak khang na yeng wa masangi at the same time Manipur gi people na su hoji idea of Manipur si karai lei gi haiba koi na revisit taw masangi bu ko hoji lei pa Manipur gi aseng ba academically from masiai general perspective te haija roi from my perspective ai perspective te gi thamjage Manipur gi crisis sigi maru oiba maram si mayam ama gi manungda idea of Manipur gi contradiction se hojik koi gi Manipur si Manipur hai targati magi pluralistic nature ama my nation
character si de yaujera da bune ko adare da magi pluralistic character amo oibetori ba magi pluralistic group mayam si my plural group sing se masi ki idea da tongan ba maitai ki oro naga ki obo kuki ki obo polarization tawraga leiraga di haiba pot ase idea of manipur se mami adum sambagi film da leyebo ko sindana adum manipur haiba adu luri di leriba pot sida yamna luba contradiction manipur haiba pot ase ngasai ki india ki dominance makhada india ki protection makhada ko manipur haiba sisu ka hendaba aduga leriba group nagana oiro natra kukina oiro natra kamaitei na oiro aduna dominate tawraga madugi rules makhada satningba mising asigi mentality sina masing se yang wang khalakpadagi hojiki maru oiba crisis mayam sing sigi hawrapam amasu oi haibase masi aidi thamjaninge boko kukina su adu da thajadaba haitare ko madu thajaba aidi hairi base manipur leba kanda idea of nagana idea of kukina ntraga idea of maiteina masi dominate tawwa ngamaroi thajadre haina khanba kambu sing asina separate administration adigi di tongan ba mai gi sagali ba nation lugi oiba magi autonomy territorial kano sugumba tongan ba concept mayam sing ase establish tawna re ko aduna sigi mayam sing ase karmaina ko hojik se revisit tawra kan sita haiba mayam sing ase lebo kada manipur gi lebo geographical structure manipur gi land structure leriba tu ping pat tu del tu ko mayam sing sigi leriba magi oiba historical magi geographical kenoma su lei rieba nation nama sagat pa haiba se hekta mi khara nampula gada sagat ba yaba na teba my geographical factor my national component mayam poch mayam yaurieba hai mayam singa tu punna effect obina gada area mayam sing haidi manipur se separate administration to ganda ahum thokera mari thokera manga thokera separate administration madra khal kar kada ba singi tamgi leiriba isingi I tu khong kari kara mayam sing kar kada ba geographical nature da prithvi da mayam singa se masi punna scientific point of view dagi cultural point of view dagi leiriba ethnic composition mayam sing asi dagi masi punna nainara kan su da koi revisit tawbugi matam ama se koi miyo punna maki wakhanda masi laktragadi manipur yamna adugi mathakta on top of that hairiba posi gi mathakta manipur da maruina pamibdi government of india na pamidi manipur se separate akoi gi manipur ama maning makha tamba lalawbagi leiba lam ama oidaba india gi manungi mani india ama manipur ama pameba kanona su central government su hairiba du kamai muthaka dage haiba hairiba area du kamai loisanga dage haiba policy amaga yauna ani sigi fusion do policy do ne manipur do charang no tholi sing se masi kamai ne leite hairiba area se masi ai sama thajaba area amane bu adu targadi the people of manipur who call ko manipur haina kauriba people sing asina aside da koi akoi idea of manipur se akoi revisit to busangi wakhan tana basangi aduga paw phawna basangi natragadi hairiba sing ase court ki oigera kari ki oigera matam gi aba temporary arrangement ama matawo arrangement ama la masi yamna araiba issue nate sumne to governor na lale hajaraga natraga dgp na khoi haibu apology tawre hairaga heta loibi aba issue pa haira kadab sumande hairaga suita loibi aga da banate marani masi I yawa thamoi yawa thawai yawa aduguma makhalgi magi historical evolve toba state amagi issue ne ko hekta tarai lale haraga natra kanom tawre haga mi ama punishment ama pigre haga madugi kaining chito yam ana le amaduna maram masina government of india na manipur se masak munna khangaga yengwa ma sange natraga di kaidong nong da hairiba stangdu leitaba irang ama aduga at the same time india ni yengba khata natana india ni yengba iduna magi tonga vision no moitaraga su manipur gi people sing asina su rethink toroga revisit toroga sida akoi sikar maina akoi oba lady ba posida kari film da compromise toroga kari film da engage toroga kari film yana kana kamai toroga akoi gi apun manipur ma sai idea manipur si lady ba lecture ba haiba issue ama sine ba yam luri se kada hojik shiroi festival da sapa matam da shiroi festival gi shilliba government of manipur na buri sil lai targa su ukul da shilliba mas sil tangkul gi sil nausing ma gi sil nausing ka na ga mara leidana ko si mayam sing aduna su handaki maharajimen gi kari gi tawriba thodok adu daida kaishu sentiments yam kana phongdokpa adagi nongai tawa adu tawa yate khote haiba adoba manipur gi idea manipur da yawe na khaliba koi community amatana hoji bausi da tholopagi mami udibsi kari gi masi yamna arubu question amane bu ko aduna manipur muthat pa haiba se
ꯀꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯇꯅ ꯃꯩ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯐꯝ ꯊꯣꯛꯏꯕꯅꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥ ꯃꯨꯊꯠꯄꯗ ꯃꯩꯇꯩ ꯈꯛꯇꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯐꯝ ꯊꯣꯛꯏꯕꯅꯣ ꯑꯇꯩꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯪꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯔꯤꯕꯤꯜ ꯇꯧꯕ ꯑꯗꯨꯒ ꯃꯁꯤ ꯀꯟꯁꯤꯁꯇꯦꯟꯁ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯗꯤ ꯃꯤꯠꯌꯦꯡ ꯀꯟꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯠꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯇꯦꯝꯄꯔꯔꯤ ꯑꯦꯔꯦꯟꯖꯃꯦꯟꯗ ꯃꯥꯒꯤ ꯇꯦꯝꯄꯔꯔꯤ ꯁꯣꯂꯨꯁꯟ ꯑꯃ ꯃꯇꯝ ꯈꯔꯒꯤ ꯏꯪꯊꯅꯕ ꯄꯦꯟ ꯀꯤꯂꯔ ꯊꯥꯕꯗꯧꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯇꯣꯛꯄꯗꯤ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯑꯣꯏꯒꯅꯤꯅꯁꯨ ꯈꯜꯂꯤ ꯍꯧꯖꯤꯛ ꯂꯩꯕ ꯄꯣꯠꯁꯤꯗꯗꯤꯀꯣ ꯑꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯃꯦꯅꯦꯖꯃꯦꯟꯗꯨ ꯅꯠꯇꯕꯗ ꯇꯨꯡ ꯀꯣꯏꯕ ꯌꯥꯝꯅ ꯄꯤꯁ ꯑꯦꯟड ꯇ꯭ꯔꯦꯡꯀ꯭ꯋꯤꯂꯤꯇꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯕꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯣ ꯅꯥꯀꯟꯗ ꯍꯦꯟꯅ ꯑꯩ ꯀꯣꯛ ꯊꯥꯗꯔꯒ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯩ ꯑꯣꯖꯥ